Yairipok Tulihal MAYAI LEIKAI Dasu Echaona Maram Oiraga Yum Lising Amaga Chambri Rom Esingna Thumjinkhibana Maram Oiraga MEEOI Kaya LEIPHAM LEITABA gi AWABA MAYOKNAKHRE Tulihal MAYAI LEIKAI Welfare Association gi Secretary Puriba Makak Miyum Said Ahmad Koi Pawina Akana Unabada Amada Mafam Aduda Hokiba Hingdagi Ichau Thorakpana Maram Oiraga MLA Shyam Kumar gi Mideng Makada Tulihal MAYAI LEIKAI Welfare Association LEIKAI Adugi Maru Oiba MEEOI Sing Khanaraba Matungda Ayok Angang Haudura Ngakpigani relief camp hangtoktuna awaba taraba singbu tengbangkhre Singna kan ising ichau si ngarang dagi hona nimbun turendi am wangna lae adobo ahing phoboda khogi kari haini danger level phobagi manungda dum lai mayam si tumna chana dadna khogi club ki chilinau sing amaso khoi logel body ahlaman yauna sum sena sena raga lakpaduna ngasi nong ngalam dai gi pung ahum makhai gi swai dadi yum da changba hore masi kaigumba leirai ning khaiba gumba natraga namthagi bugumba nate hana dagi turel lonam bal si khar nemba jaga singda batho aga chenjorakpani mafam ani ahum da kai thrakpana maram oiraga hojik Tulihal MAYAI LEIKAI maruoi nai khoi Tulihal MAYAI LEIKAI amasung Tulihal gi khunse angak pomong da yamna khudong thina khoi yam serious oiba mong da singa sogalle sarkar gi oiba sarkar gi authority na thuba matam da lakpiraga soiba kholiba sigi yengsan biraga hojik khoi gi samnai bada yum pura thumba yauri ai gi mak hojik khangaudana tholakhiba problem ni na imung manungi maintenance mayam ma wada pa lairiba khuding makse athuba matam da sarkar gi namien changbiraga mari lainaba authority thada biraga praja gi awaba se masida mateng pangbiyu haiba wafam khara si thamjaraga ai matang swai da tension